Khurai Haikrumakhong Junior High School Thugairamba Khurai ACG MLA Laisangthem Susendro gi mathakta FIR Pannaba Friends Union Club na Porompat Police Station gi OC da Ayeeba Cherol Thaduna Takshinkhre. Club asigi General Secretary na khujek piraga Porompat Police Station gi OC da pisin ki Cherol aduda palliba maru oiba wafam di NESIDS OTRI scheme gi EPC Motor State asigi High School amadi Higher Secondary School chamaga kun khangatlaga hena faba mawong da chathariba semga sagatpagi thabakta Khurai Haikrumakhong Junior High School asisu yauribani laibak thibadi ngarang nungthil pung ama makhairom tabada Khurai ACG MLA L Susindrona authority oidaba mawongda amadi lenga ki mari leinaba order na chingba amata yaudana hauzik semgat sagatpagi thabak chathariba school asi thugairambani masida sunatana school asibu sariba worker amasung engineer singda ki akhang piramkhe MLA na chatharam liba thawong adu laibag asida chatnariba rule of law khongaw nabagi mathakta miyam gi mihut ama oibagi status adu na thaibani loinana school asida tamliba mahoiro singi rights sumat pani haina lawi maramaduna IPC gi Chunaba section gi makhada MLA Susindro gi mathakta FIR ama register tawbiu haina Cherol asina Takshinkhre